Mahai masing ningthina tamlabasu leingaki thabak phangdabadagi masana masabu thabak pijariba entrepreneurs kaya Houjik lamda masita thokliba lan asina maram oiraga kham-thengna awaba mayoknari hairi singjamai makha sorok haibam leikai da leiba MS Phawoibi noodles ki mapu moirang them sobida atopa ming momonga SKTV ki ngasi akhanana unaruba amada wafamasi mahakna phongdorakibani mahakna makha taraduna lan asi thoktringay mamangdadi chingi mafam kayada chatuna makoina puthokliba noodles sing asi yonduna miyoi tararom thabak piduna makoigi khutsumal matik chana piba ngamlammi adubo Houjikti pochegi mamalna tangkhaklakpaga loinana hana phanglamba sendung du phangba ngamdre orekliba phibamasina masana masabu thabak pijabada natana miyoi kaya thabak piriba entrepreneurs kaya mutkibagi pibamda leire ngasi fawba lengaktagi karigumba khudongchaba mateng amata phangba leitre maramasina lengakna entrepreneurs singbo hinghanaba amati miyoi kaya senthok lambi lehanduna imung puriba sing asikidamak mityeng changbiduna makoibu hinghanaba hotnabiyu haiba wafam phongdoraki hoina noodles ki tawre ise chahi ani rom sure ti lal lai ghabanina office se kya laitre singman kari kara tharam banina mi tara muk sui su base nyasin gi da ai sina ani thaisida han ba khotpa tawri sina moi tare ni pa na dum hale moi gi matik sana khoina khusuman tiba ngamam base hojikti office se kya laitra banina khoise watle tiba ngamdre aduna akoina laingak tagi mating su suphang phangde lawbasu laite adubu matang sida khoina hainina lan matung sida te khoise wara banina laingak na sum yin changhani hena pakthok chakthokna khoina suba ngamna ba mayam se khusuman kiba ngamna ba hai tare ko si se mien changhani